MPCC की मनुंगदा हौजिक ओइरेबा फिबम असिगी मतंगदा यंगसिनबा AICC Manipur की इंचार्ज हानगी यूनियन मिनिस्टर भक्ता चरण दास ngasi इम्फाल दा थुंगलखरे मिखल नत्सिलकपगा मरी लैनना पार्टी की मपांगल हेना कनबा अमदी रीऑर्गेनाइज तौनबा लाकपनी हाइरी पार्टी की प्रेसिडेंट फम थादोकले हाइबगी वाफम असि AICC ना यामना हक्चिना लवी लाकदौरिबा जुलाई 23 की मतुंगदा पॉलिटिकल की ओइबा अहोंगबा लाकलबा याय हाइना भक्ता चरण दास ना एयरपोर्ट पाउमीसिंग उनबा अमदा फोंदोखरे ngarangdagi chathaba haukiba parliament ki nongju mifam hek haurakpaga parliament ki proceedings opposition gi member singna yaikhai thingaiba pinanaba chathakiba thawong adubu manipur gi chief minister N Birena akanba mawongda condemn tawkhre ngarang chief minister asina thadorakiba video footage amada laibak asigi prime minister na parliament ki mifam asigi manungda miyam gi yaifanaba haiduna maru oiba bill kaya puthoknaba honaringai cherak asida opposition gi member singna apanba piba haibasi democracy gi machatta yamna laibak thiba amani nakal amada Pegasus spyware controversy asi masagi kananaba maramda thabak tawba amasung ngarangdagi haukiba nongju mifamda lebak asigi kanaraba bill kya puthoklamdagi matamda Pegasus spyware ki wafam asi puthoroktuna yaikhai thingaina ba thokiba asi yamna lebak thiba amani haiki COVID-19 laichet asibu lanthengnaba amadi laksinaba hotnabada singthaningai oiba thabak kaya tawkibabu sakhangba oina Corona Warrior Award 2021 piragani haina hanana lauthokraba Manipur gi outer parliamentary constituency gi MP Dr. Lorho Fozeda Maharashtra Governor Bhagat Singh Kosyarina award asi khusinakre haukiba ningthokaba numitta Maharashtra gi Raj Bhavan da pangthokpa thoram abada Governor Bhagat Singh Kosyarina atopa awardee singa award asi Dr. Fozeda khusinakibani panba yai award asi Mumbai da best over Paranubhuti Foundation amadi the Hindu Foundation na institute tawduna pibani Laibak sin bathungna COVID-19 maithiba pinaba mass vaccination tawrokpagi saruk ama oina vaccine kapthokpagi thauram ama ngarang United Youth Club Wahing Khuman amadi PHC Laima Pokpamna punna khusamna duna Wahing Khuman mayai laikaida pangthokre thauram aduda miyoi 435 na vaccine kapthokki Ithai laukhong matik chadana leirambadagi wangu GP gi pradhan loitongbam saratna laumi miyam gi awaba koknabagi damak ithai laukhong tengduna sengkre ithai laukhong sengkiba mafam sing adudi wangu tera hanjaba khongdagi kabota ba marel wangu tera lamnam awang amadi makhalokon nungai hiram makhalokon ni hairi Thongju AICC manungda containment zone lauthokraba amadi laingakna curfew lauthokna chathok chasin yadraba mafam singda chalaga social worker pressure sanglakpamna containment zone manungda leiriba imung singda nongmada changdraba yadraba polam sing mateng pangkhre Thongju maibi lampak kongba nandebam laikai khongman zone 2 zone 4 zone 5 Thongju part 2 kongba khetri laikai na chingba mafam singda mateng pangki hairi Haukiba pung kun mari gi manungda haibadi ngasi ayuk pung nipan faubada nauna COVID-19 positive oiba mioi listing nifuni thoiga taraga manga positive oiba thengna kre pungfam masida mioi listing ahumga chamapal mari futara nipalna laina asina maram oiraga laikhitre hauzik faubada mioi listing ahumga chamapal mari futara nipan laina asina maram oiraga laikhitre laibak asigi oina active case masingsu yamna wangpa changda mioi listing ama supna nifu hengalaktuna hauzik active oiba case lakh mari listing taret ka chama futara leire masi laina asina positive oikiba apunba masingi chada ama dasmik ahum oiri laina asidagi phagalakibagi changna chada mari futara taret dasmik ahum taret oiri amadi haukiba pung kunga marida mioi lising kuntra taruka chamapan hum futara taret na laina asidagi phagat pangam khre laingak ta makha tana mateng pangdana ba jackson warol kaya galoinana CHHATTISGARH की SUKMA district के NAXALS सिंगना फाजन खिबा खुंजा तरेट ngarang thadorakre hairi pau asina makha taraduna state asigi कुंडेर खुलगी खुंजा सिंगना NAXAL की कैंप अदु तमना जंगसिलुबगा इरोइनना फाजन खिबा खुंजा सिंग अदु थादोरखिबनी जगरगुंडा पुलिस स्टेशन की मनुंग चना लैबा कुंडेर खुलगी टोंगान बलाइकाई सिंगदगे बियोय तरेट अदु NAXAL सिंगना फगतखिबनी हाइना सुकमा की सुपरिटेंडेंट ऑफ पुलिस सुनील शर्मा हाइरी नाकल अमरोमदा हाना NAXAL सिंगी मरक्ता यावरंबा अदुगा हौजिकना पोथादुना महौसागी पुंसिदा हलखरबा राजू बेंजम चही कुनगनिपान बिजापुर डिस्ट्रिक्ट NAXAL सिंगना हाटखरे पावसिना हाई कोटवाली पुलिस स्टेशन की मखादा लैबा परेरा खुलगी लबुक अमदा थबक सुरिंगदा राजू बेंजमबु हौकिबा नोमाइजिंग नुमिता NAXAL सिंगना फाखिबनी